लोइना कना कना लेगे लाइव लागो मैम तैदी कदाई चखरगे लाओ मैम वारी सानसी हौजिक मयाम की अवाद अपाम अमा येंगसी जिन प्ले सर हौजिक कना करी हनिंग बले हैरो लाइव लाओ अतैसु वालेकुम सलाम अतैसु लाइव लाओ इनाउ मयाम सिंह सर 0304 2000 ओबीसी लास्ट सिटेम होइगद्रो 0304 2000 से 2026 फाउबगदी होय लास्ट सिटेम होइबे चांस लई याबे यानी यानी करिगिन होइदिको मथंगी 26 की मार्च की तांग अहुमदरी नंगी 26 फादरदो अदो हजिकी से 26 ती यौद्रेबा नंग 26 फाद्री दुना यानी चाक चारबो सर सादिन बाजार दगी सुनाई बाजार याम लापते मिस्टर इस्लामुद्दीन सादिन बाजार दगी सुनाई बाजार याम सादिन बाजार दगी ते एगी स्टूडेंट थबक ओइबले असम पुलिस ता वालेकुम अस्सलाम अकबर दोलाई हयेंग क्लास तौदोइरो सर हयेंग सी सर प्रीवियस ईयर क्वेश्चन खकना सिलेक्शन ngमगद्रो यस बॉस प्रीवियस ईयर क्वेश्चन दनी लोइने जितना सिलेक्शन तौरिबो खुदिमक से सीजीएल दगी होरगा एसएससी जीडी फाउबसे रेलवे सु लोइने प्रीवियस ईयर क्वेश्चन दगी खोलगा खक्तनी कनो तौरसे अतै अहेलबो कनाम कसुम तौनदे सर सी चही कया सूरगे आई चही 95 हुंपु यांखै मुक सूरे चाक चारबो चारे चारे मैम आई हंदक सादिन बाजार दा लाकनी लुहोंबा अमगी अदुरा सर खोइदा सोइदना लाके होय ब्रदर सोइदना लाओ आई दुम सुनाइदा लई बाय बाय सर रो मार्क 130 प्लस फंगदी नॉर्मलाइजेशन क्या फंगनी 130 दगी 140 मु योरप याय कई मथेल चागे सर ngasi se nga macha अखोगी लुपा मानबी ने हाइबदो मयांग सिंह हाइरगना बेंगोली ने हाइबदो हयेंग क्लास से कमेंट तौदोनो हयेंग की क्लास से हयेंग सी सरप्राइज में पीखिबसु याय ओ हयेंग दी संडे नेबको सर एसएससी जीडी 2026 की डोमिसाइल ओबीसी 2025 दा तम थोखौद्रदी यादबरो खितंग सर डोमिसाइल से डोमिसाइल से अमुक लौथोकना लाइफ टाइम होइबरा कनो तौबनी मो हंजन हंजन लौथोकनदबनीबको सर चाक चारगा क्लास तौसी याब्रो ngasiगदी क्लास लोइरे निंगथेम सर से राशि याम लई मैडम नगंगो क्लास लेबकुम सी होय येंगसी तौर लोइरे हयेंग जीके तौब तारगसु को जीके जीएस की स्टैटिक जीके की फजबा मैखु खुबा टॉपिक हम पूरा ला लोइरे डोमिसाइल वन टाइम में नत्रो अतई मी क्या लाके 59 खक्तनी अतई कदाई चखरगे सर बिरयानी चाबा लाके लाओ लाओ चाबा लाओ लो स्वीट लो बजट चार लोरे तो मणिपुर ददी कमाइन तौरी हजिकी याम इंग्ब्रा मणिपुर से इनाउ मयाम सिंह ओके सर की क्लास साइड की याओ याओ सर नबो ताकदी ज्ञान अदुम ताए ओके एसएससी मार्क क्या फंगदी एसएससी देखो मणिपुर की ओइनदी 90 असम की मणिपुर की सुम 90 फंगदी सुम चांस 90% चांस ले क्लास तक की बड़ी चेनखरे ओके अदय मणिपुर की 6 मंथ खक ओइरदी मदुइ नंग लौथोक मथौ ताई हयेंग क्लास लैगद्रो लैनी हयेंग आर्मी दा मार्क क्या फंगदी सिलेक्ट तौई हैबा मणिपुर दा अमुक्तंग लाखो अखोइदा लैसी होय दुगिसु मतम लाखचनी ब्रदर लाख अइना मणिपुर लाख तारदे सुम मयाम को उनदीना मयाम को सुम वाबिरुनु जा मणिपुर दा याम इंगी हैबा
ꯑꯇꯩꯗꯤ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯀꯃꯥꯏꯅ ꯄꯥꯔꯤ ꯀꯃꯥꯏꯅ ꯆꯠꯊꯔꯤ ꯉꯁꯤꯁꯨ ꯑꯩ PDF ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯗꯨ ꯄꯥꯊꯣꯛꯑꯣ꯫ ꯁꯥꯔꯒꯤ ꯁꯥꯒꯩꯗꯤ ꯍꯥꯏꯔꯛꯎ꯫ ꯑꯩꯈꯣꯏ ꯁꯥꯒꯩꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯔꯣꯜꯗ ꯍꯥꯏꯔꯒꯅ ꯃꯤꯇꯩꯒꯤ ꯃꯔꯣꯜꯗ ꯍꯥꯏꯔꯒꯗꯤ ꯃꯤꯇꯩꯔꯣꯟꯗ ꯃꯅꯤꯄꯨꯔ ꯃꯔꯣꯜꯗ ꯗꯣꯂꯥꯏ ꯄꯥꯕ ꯍꯥꯏꯅ ꯍꯥꯏꯔꯦꯕꯀꯣ꯫ ꯑꯩꯈꯣꯏꯅꯕꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯀꯤ ꯃꯔꯣꯜꯗ ꯍꯥꯏꯔꯒꯅ ꯇꯣꯂꯥꯏ ꯄꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯀ꯭ꯂꯥꯁ ꯇꯧꯁꯤ꯫ ꯑꯣꯀꯦ ꯁꯥꯔ ꯑꯝꯇ ꯍꯥꯏꯔꯛꯎ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯦ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯍꯥꯏꯁꯦ ꯑꯒꯅꯤꯕꯤꯔꯒꯤ ꯅꯠꯇ꯭ꯔꯣ? ꯑꯒꯅꯤꯕꯤꯔꯁꯦ ꯀꯩꯅꯣ ꯑꯒꯅꯤꯕꯤꯔꯗꯤ ꯁꯨꯝ 55-60 ꯑꯗꯨꯃꯥꯏꯅ ꯐꯪꯉꯗꯤ ꯁꯦꯂꯦꯛꯁꯟ ꯑꯣꯏꯕꯅꯤ ꯕ꯭ꯔꯗꯔ꯫ ꯑꯦꯛꯖꯥꯝ ꯃꯇꯨꯡ ꯂꯥꯎꯊꯣꯔꯛꯄꯗ ꯇꯤꯚꯤꯗ ꯔꯤꯖꯦꯛ ꯂꯥꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒꯤ ꯑꯩ ꯆꯞ ꯆꯥꯕꯤ ꯗꯤꯇꯦꯜꯁꯤ ꯈꯪꯕ ꯉꯝꯖꯔꯣꯏ ꯕ꯭ꯔꯣ ꯃꯌꯥꯝꯁꯤꯡ꯫ ꯑꯗꯨꯅ ꯁꯥꯔ ADRꯒꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯥꯛꯄꯤꯔꯛꯇꯣꯏꯅꯣ? ADRꯒꯤꯁꯨ ꯍꯧꯔꯅꯤ ꯀꯨꯏꯔꯔꯣꯏ꯫ ꯁꯥꯔ ꯃꯊꯪ ꯆꯍꯤꯒꯤ ꯑꯒꯅꯤꯕꯤꯔ ꯂꯥꯛꯂꯝꯗꯥꯏꯁꯨ ꯁꯨꯃꯥꯏ ꯀ꯭ꯂꯥꯁ ꯇꯧꯁꯤ꯫ ꯇꯧꯔ ꯂꯣꯏꯔꯦ ꯕ꯭ꯔꯗꯔ, ꯇꯧꯅꯤ ꯐ꯭ꯔꯤꯗ ꯇꯧꯅꯤ ꯑꯒꯅꯤꯕꯤꯔ TA ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ ꯑꯒꯅꯤꯕꯤꯔꯁꯤꯗꯤ ꯐ꯭ꯔꯤꯗ ꯇꯥꯛꯀꯦ꯫ ꯍꯧꯖꯤꯛꯁꯨ GD ꯐ꯭ꯔꯤꯗꯁꯨ ꯇꯥꯛꯏꯗꯅ꯫ ꯗꯣꯂꯥꯏ ꯄꯥꯕꯝ ꯍꯥꯏꯕ ꯌꯦꯁ ꯗꯣꯂꯥꯏ ꯄꯥꯕꯝ ꯀꯣ ITBP ꯍꯦꯗ ꯀꯣꯟꯁꯇꯦꯕꯜꯒꯤ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯗꯣ ꯁꯥꯔ ꯑꯞꯗꯦꯠ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯛꯎ ꯁꯥꯔ ꯔꯤꯀ꯭ꯋꯦꯁꯅꯤ꯫ ꯍꯣꯏ ꯌꯦꯡꯒꯦ ꯕ꯭ꯔꯗꯔ ꯏꯝꯇꯤꯌꯥꯖ ꯈꯥꯟ, ꯑꯩ ꯌꯦꯡꯉꯒ ꯍꯥꯏꯔꯛꯀꯦꯕꯀꯣ꯫ ꯑꯗꯣ ꯆꯞ ꯆꯥꯕꯤ ꯈꯪꯗꯕꯅꯤꯅ ꯅꯣꯏꯗ ꯑꯩ ꯍꯥꯏꯅꯤꯡꯗꯦꯕꯀꯣ, ꯐꯖꯅ ꯈꯪꯉ ꯍꯥꯏꯕꯗꯨꯅ ꯐꯩ꯫ SSC GD ꯍꯥꯏꯗꯤ ꯃꯤꯅꯤꯃꯝ 90 ꯃꯦꯛꯁꯤꯃꯝꯗꯤ ꯑꯗꯨꯝ 90+ ꯑꯣꯏꯔꯗꯤ ꯁꯨꯝ ꯅꯪ ꯄꯣꯁ ꯑꯃꯗꯤ ꯁꯨꯝ ꯐꯪꯉꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯔꯤꯁꯦ 195ꯗꯒꯤ 100 SSC ꯐꯪꯉꯗꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯊꯥꯕ ꯑꯃ ꯂꯩꯔꯣ ꯑꯗꯨꯒ ꯁꯨꯞꯆꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯊꯣꯛꯎ ꯕꯤꯔꯌꯥꯅꯤ ꯆꯥꯔꯒ꯫ ꯁꯥꯔꯁꯤ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯏꯁꯩꯒ ꯌꯥꯝ ꯁꯛꯏ꯫ ꯍꯥꯏ ꯌꯦꯡꯉꯨ ꯕ꯭ꯔꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯈꯔꯅꯤꯇꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯣꯔꯤꯁꯦ꯫ ꯁꯤꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯄꯥꯝꯃꯦꯕ꯫ ꯑꯋꯥꯕ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯒꯦꯅ ꯈꯜꯂꯒꯗꯤ꯫ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯏ, ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯏ, ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯏ꯫ ꯁꯥꯔꯒꯤ ꯁꯥꯒꯩ ꯃꯥꯟꯅꯩ꯫ ꯑꯣꯀꯦ ꯗꯣꯂꯥꯏ ꯄꯥꯕꯝ ꯍꯥꯏꯕꯅꯦꯕꯀꯣ꯫ ꯁꯥꯔ ꯗꯦ 1 to 4ꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ, ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯕ꯫ ꯑꯣꯀꯦ ꯃꯣꯇꯤꯚꯦꯁꯅꯦꯜ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯛꯎ꯫ ꯑꯣꯀꯦ ꯁꯦꯝꯒꯦ꯫ OBCꯒꯤ ꯀꯌꯥ ꯐꯪꯉꯗꯤ ꯈꯟꯒꯅꯤ? OBCꯒꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤ 90ꯕꯨ ꯐꯪꯉꯕ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ꯫ ꯗꯤꯜꯂꯤ ꯗꯔꯕꯥꯔ ꯍꯣꯇꯦꯜꯗ ꯕꯤꯔꯌꯥꯅꯤ ꯆꯥꯃꯤꯟꯅꯁꯤ ꯅꯣꯡꯃ꯫ ꯍꯣꯏ ꯕ꯭ꯔꯗꯔ ꯄ꯭ꯔꯤꯟꯁ KHꯅ ꯍꯥꯏꯕ ꯆꯥꯔ ꯂꯣꯏꯔꯦ, ꯅꯣꯡꯃ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦꯀꯣ꯫ ꯕ꯭ꯔꯗꯔ ꯍꯥꯎ ꯑꯥꯔ ꯌꯨ? ꯑꯥꯏ ꯑꯦꯝ ꯐꯥꯔꯁ ꯇꯥꯏꯝ ꯖꯣꯏꯟ꯫ ꯀ꯭ꯂꯥꯁ ꯂꯩꯒꯗ꯭ꯔꯣ ꯍꯌꯦꯡꯁꯤ? ꯍꯣꯏ ꯂꯩꯅꯤ, ꯁꯂꯥꯠꯇꯨꯔ ꯔꯍꯃꯥꯟ꯫ ꯑꯇꯩꯗꯤ ꯑꯩꯈꯣꯏ SSC GDꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯔꯕ ꯐꯣꯝ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯂꯣꯏꯅꯈ꯭ꯔꯕ ꯃꯌꯥꯝꯒꯤ SSC GDꯒꯤ ꯑꯦꯄ꯭ꯂꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯛꯑꯣ ꯌꯦꯡꯁꯤ꯫ ꯑꯒꯅꯤꯕꯤꯔꯁꯤ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯑꯒꯅꯤꯕꯤꯔꯁꯤ ꯆꯪꯉꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯒꯗꯤ SSC GDꯒꯨꯝꯕꯁꯤ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ, ꯔꯦꯜꯋꯦꯒꯤ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯑꯩꯗꯤ ꯀ꯭ꯋꯥꯛꯇꯥꯗꯩꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯂꯩꯇ꯭ꯔꯣ ꯁꯣꯝꯗ ꯀ꯭ꯋꯥꯛꯇꯥꯗ? ꯀ꯭ꯋꯥꯛꯇꯥꯗ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛꯇꯤ ꯂꯨꯍꯣꯡꯕꯅꯦꯕ꯫ ꯀ꯭ꯔꯤꯌꯦꯇꯤꯞ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ? ꯃꯗꯨꯒꯤ ꯃꯦꯗꯥꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡꯅꯤ꯫ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ SSC GDꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯕꯁꯤꯡ ꯍꯧꯖꯤꯛ ꯈꯔ ꯃꯥꯡ ꯑꯣꯏꯅꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ꯫ ꯀꯔꯤꯒꯤꯅꯣꯗꯤ ꯍꯌꯦꯡ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯑꯣꯚꯔ ꯑꯣꯏꯔꯝꯗꯥꯏꯗ ꯅꯪꯒꯤ ꯁꯔꯚꯔꯁꯦ ꯄꯨꯔꯥ ꯑꯣꯜ ꯏꯟꯗꯤꯌꯥꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯧꯔꯤꯕ, ꯑꯗꯨꯅ ꯅꯪꯒꯤ ꯁꯔꯚꯔꯗꯣ ꯗꯥꯎꯟ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯦꯒ꯭ꯂꯦꯛ ꯇꯧꯅꯨ, ꯏꯒꯅꯣꯔ ꯇꯧꯅꯨ꯫ ꯍꯧꯖꯤꯛ ꯈꯔ ꯊꯨꯅ ꯌꯥꯡꯅ ꯑꯦꯄ꯭ꯂꯥꯏ ꯐꯖꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ ꯃꯌꯥꯝ꯫ DCꯅ ꯄꯤꯕꯗꯨꯅꯤ, SSCꯒꯤ ꯐꯣꯔꯃꯦꯠꯇ ꯂꯩꯇꯦ ꯕ꯭ꯔꯗꯔ꯫ ꯊꯣꯛꯆꯣꯝ ꯕꯨꯡꯁꯅꯥ ꯁꯤꯡ, ꯁꯥꯔꯒꯤ ꯂꯥꯏꯐ ꯃꯣꯇꯤꯚꯦꯁꯟꯁꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯃꯣꯇꯤꯚꯦꯁꯟꯁꯤ ꯌꯦꯡꯉꯨ ꯕ꯭ꯔꯗꯔ, ꯑꯩꯅ ꯃꯣꯇꯤꯚꯦꯁꯟ ꯄꯤꯔꯦ, ꯗꯦꯁꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯅꯁꯨ ꯃꯣꯇꯤꯚꯦꯁꯟ ꯄꯤꯔꯦꯕ꯫ ꯑꯗꯣ ꯁ꯭ꯇꯨꯗꯦꯟ ꯑꯃꯒꯤ ꯊꯕꯛ ꯍꯣꯠꯅꯕ ꯃꯤ ꯑꯃꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯣꯇꯤꯚꯦꯁꯟꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯂꯛꯇꯕ ꯃꯇꯝꯗ ꯀꯔꯤ ꯈꯟꯒꯅꯤ ꯈꯪꯕ꯭ꯔꯥ? ꯁꯍꯤꯗꯥ ꯄꯔꯕꯤꯟꯗ꯭ꯔꯣ, ꯍꯣꯏ ꯃꯥꯅꯤ ꯄ꯭ꯔꯤꯟꯁꯀꯤ ꯁꯍꯤꯗꯥ ꯄꯔꯕꯤꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯆꯥꯅꯤ, ꯑꯪꯀꯜꯁꯤꯡꯒꯤ ꯃꯆꯥꯅꯦꯕꯀꯣ꯫
ꯅꯪꯅ ꯄꯨꯟꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯂꯛꯇꯕ ꯃꯇꯝꯗ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯋꯥꯕ ꯅꯪꯈꯤꯕ, ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕ, ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯅ ꯏꯀꯥꯏꯍꯟꯕ ꯄꯤꯔꯛꯈꯤꯕ ꯃꯗꯨꯁꯤꯡꯗꯨ ꯈꯜꯂꯨ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯍꯣꯠꯅꯕ, ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯗꯨꯗꯁꯨ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗ꯭ꯔꯒꯗꯤ ꯃꯤ ꯑꯣꯏꯔꯣꯏ, ꯁꯤꯃ ꯈꯪꯖꯤꯜꯂꯨ. ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯌꯥꯝ? इंग्लिश जीके रीजनिंग मैथ मरीसीदा कमना हेना मार्क लौबा नुंगाइगे? रीजनिंग 40 पे 40 40 दा 40 लौबा याबनी. मैथ्स नंग कइनोनी मैथ्स नंग 40 दा 40 लौबा ngami nang मैथ्स फरगति. ओके प्रिंस की ऐसे क्रिएटिव स्कूल की पास आउट स्टूडेंट से. ओके ब्रदर, सर स्टैटिक जीके सी याम वाये पाबा याम माले, पाबा याम मल्ली हाइबा. सर वाखन नुंगाइते हंदक मार्क 83 फंगलगा फिजिकल लेहरे फुटबॉल सानरुबदा खोंग. ꯍꯣꯏ ꯑꯗꯨꯁꯨ ꯌꯦꯡꯉꯨ. ꯑꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯂꯥꯛꯇꯦ, ꯃꯦꯠꯁꯇ ꯆꯦꯟꯖ ꯂꯥꯛꯇꯦ, ꯔꯤꯖꯅꯤꯡꯗ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯤꯡ. ꯖꯤꯀꯦꯗꯤ ꯍꯥꯏꯐꯦꯠ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯁꯦ, ꯏꯪꯂꯤꯁꯁꯨ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯊꯣꯏꯗꯣꯛꯅ ꯆꯦꯟꯖ ꯑꯣꯏꯗꯦ. ꯔꯤꯖꯅꯤꯡꯗ ꯑꯦꯛꯁꯇ꯭ꯔꯥ ꯇꯣꯄꯤꯛ ꯈꯔ ꯂꯥꯛꯑꯦ, ꯈꯔ ꯍꯥꯏꯗꯤ ꯇꯣꯄꯤꯛ 2 ꯑꯍꯨꯝ ꯑꯍꯦꯟꯕ ꯌꯥꯎꯔꯤꯕꯀꯣ. ꯃꯦꯁꯤꯟ ꯏꯟꯄꯨꯠ ꯑꯥꯎꯠꯄꯨꯠ ꯌꯥꯎꯔꯤ. ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏ, एड्रेस पीबगी रीजनिंग लाई, स्टेटमेंट एंड कंक्लूशन है दूसरी यावरी. आर्मी की 23 ईयर फाव यारनी है से आई चप चाबी खंगद्री. PH ना दुना ए हाइबा ngamjaro yengba mathau tani ko. Monday da mem na kaurage school la ko haina sir. ओके ओके सर मैथ्स इम्प्रूव होइबगी दमकता खरा वा हाइ. मैथ्स इम्प्रूव होइबसी यंगको. मैथ्स हाइसे अरुब सब्जेक्ट नते तो अखोइना फजना बेसिक कन्सेप्ट तो खंगदबगी मरमना मैथ्स से अखोइना लूरिबनेबा. अखोइ सपोज ए एग्जांपल अतोप मैथ्स नतबिदा मा हाइरगेबा. ऐसे सपोज येन थोंबा चानिंगेना खल्लोबा. अदो येन थोंबा चानिंगगदि करी मथौ ताइ हामबदा? येन अमा मथौ तानी. येन थोंबदा चंगबा मागी मचन सिंगदो मथौ तानीबा. मोरोक तिलहौ फदिगोम याइगंग अमा मथौ तारो सिंग अमा मन चिंगबदो. अदुमने सेम मैथ्स सिसु मैथ्स तौबैदमक्ता मैथ्स तौद्रिङैदा मैथ्स की मागी मचन खरा यावरी हाइदी बेसिक कन्सेप्ट मदुदु खंगबा. तो मतुंगदा नंगना तौगदबा चैप्टर की कन्सेप्ट आमदगी क्वेश्चन की टाइप तो मदुगी फजना ज्ञान ताना खोटलबा. दोदि नंग सुम अदुई मतुंगदा प्रैक्टिस तौरगा सुम यारनी. लाइब्रेरी लेबरा मखा ताना अतोप एग्जाम की स्टडी तौनबा करंबा पोस्टना फगनी हायर स्टडी तौनबा. यंगुदुगिसु सरप्राइज ले मयाम. मथंग चहिददी रेलवे की वैकेंसी याम लाकनी मयाम. अदो होजी हंदक RRB ग्रुप डी की एग्जाम थारोइबा. एगी अंगांग अतोप अखोइ असम स्टेट की कोचिंग तौबा नुपा नुपी अमखक थारोइदो माना हाइबा. अइना पीबा स्टैटिक जीके सिंगदो लोइना कमन लाएना रेलवेदा. CGL की वारी खरा तबिउ. सर की कंटेक्ट अमतंग पामी. ए कंटेक्ट की मोबाइल सु यावबनी. सिगी ngасai क्लास तौबदुगा असम क्रिएटिव स्टडी ने मखादा यावरिबदी. आई इसेंगसेना हाइरगदी को CGL सु आई फावदे नाउ मयामसिंग करिगनोदि आई लाइक की मतंगदा. CGL की दमकतदी दिल्ली नखोइसु खंगलंगनी. नीतू सिंगाइना लेबदो इंग्लिश की बेस्ट टीचर नि माकी मखोइगी कोचिंग सेंटर अमा ले दिल्ली दा KD कैंपस है मुखर्जी नगरदा. मदुइदुदा आई पूरा CGL की कंप्लीट कोर्स है ये मतम लाए. दुई मतुंगदा CGL एग्जाम थारे. कोरोना की मतंगदनेबको प्रिपरेशन आई कोचिंग ददी आई से लाइक फजना पारे को युम लाबोय मतुंगदा प्रॉब्लम खरा होरे. दुना आई से लाइक फजना पाबा ngमहोद्रे. दुना CGL पाहोद्रे. दुई मतुंगदा ये मुथबा होनद्रे. इसाना खंगना हाइदी होनद्रगदि आई ओइरमगनेब CGL को. अदुरगसु हाइगोंदा हाइदी खितंग अइना हाइदी वाखंदो होननिंगबगी इंटरेस्ट तो खरा वालएब. दुना आई तोक्थोलबे मतुंगदा सुम हाइदी अंगांग लाइक ताकपा होरे. दो लाइक अंगांग अंगांग मचा KG दा तंबा क्लास 1 2 दा लेत्रने दो सिंगदो खरा ताय. मंगा हाइदी 3 10 15 सोइना अनिम दम ताकपदे मी 35 कुन ओइरे. मोइदो था मरी मंगा तामे. दुई मतुंगदा अखोइगी मरी मतासिंगी अंगांग अमा मासे SSC GD की थबक थोए. अदो एप्लाई तौरे. अदो अंगांग सिना इगोंदा हाइरे SSC GD कोचिंग ताकपा ngamgadra ne अखोइ मरी मतासिंगनेबको मामो हाइना सुम कौरे. अदो अइना हाइरा इ ngamgani अदो महाक अंगांग से ताकपा होरे. दु तालबे मतुंगदा महाक से अंगांग से लाकबे मतुंगदा सुम मागा मरुप ममानबा अमा अनि सुम लाकपा होबदगी अखोइगी असम की स्टेट पुलिस की थबक थोलकपनेबा. स्टेट पुलिस की थबक थोपसिदा अहानबा अइना अइसे हाइदी कोचिंग बुरी तौरलगसु करंबा करी पानी पारोने चिंबसिदु याम एक्सपीरियंस लेइद्रेबा. अइना अहानबा ताकपदा
ꯃꯈꯣꯏ ꯃꯤ 30ꯅꯦꯕꯀꯣ ꯑꯦꯛꯖꯥꯝ ꯊꯥꯔꯤꯁꯤ ꯔꯤꯇꯦꯟ 15 ꯃꯤ 15ꯁꯤꯗ ꯃꯤ 13 ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯑꯁꯥꯝꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯁꯨꯝ ꯈꯪꯉꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯀꯣꯆꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯁꯛꯁꯦꯁ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯅ ꯅꯪꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯁꯨꯝ ꯈꯪꯂꯛꯀꯅꯤ ꯏꯪꯂꯤꯁ ꯑꯦꯟ ꯖꯤꯀꯦꯒꯤ ꯀꯣꯏꯁꯟ ꯅꯣꯠ ꯈꯔ ꯄꯤꯕꯤꯌꯨ ꯁꯥꯔ ꯑꯣꯀꯦ ꯄꯤꯅꯤ CGL 2026ꯒꯤ ꯄ꯭ꯂꯥꯟ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯁꯥꯔ ꯑꯣꯀꯦ ꯇꯨꯝꯂꯒꯦ ꯊꯦꯡꯛꯁ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯍꯧꯖꯤꯛꯅ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯔꯒ ꯍꯧꯖꯤꯛ SSC GDꯒꯤ ꯊꯕꯛ ꯊꯥꯗꯣꯔꯤꯕ ꯅꯣꯏꯅ ꯄꯨꯡ 10 ꯃꯈꯥꯏꯗ ꯇꯨꯝꯕ꯭ꯔꯣ ꯑꯩ ꯐꯥꯎꯕ ꯄꯨꯡ 2-3 ꯌꯧꯏ ꯇꯨꯝꯕꯗ ꯁꯥꯔꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯌꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯨꯝ ꯃꯌꯥꯝꯅꯗꯤ ꯅꯈꯣꯏꯁꯨ ꯈꯪꯉꯝꯃꯅꯤ MD ꯁꯥꯔ ꯍꯥꯏꯔꯦꯗꯅ ꯑꯁꯦꯡꯕ ꯃꯤꯡꯗꯤ MDꯁꯤ ꯑꯍꯥꯟꯕꯗ ꯌꯥꯎꯏ MD ꯍꯥꯏꯗꯤ ꯃꯣꯍꯝꯃꯗ ꯍꯥꯏꯕꯅꯦꯕ ꯃꯣꯍꯝꯃꯗ ꯁꯍꯥꯗꯠ ꯍꯨꯁꯦꯟ ꯍꯥꯏꯔꯦꯕꯀꯣ ꯁꯍꯥꯗꯠ ꯍꯨꯁꯦꯟ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔꯒꯤ ꯁꯨꯅꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤꯅꯤ ꯑꯗꯣ ꯑꯩ ꯃꯤꯇꯩ ꯄꯥꯡꯒꯜꯅꯤ ꯑꯩ ꯃꯤꯇꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯤ ꯈꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯁꯥꯔꯁꯤ ꯃꯤꯇꯩ ꯃꯥꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯀꯔꯤ 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 ꯗꯦ 1 ꯗꯦ 2ꯒꯤ ꯀ꯭ꯂꯥꯁ ꯚꯤꯗꯤꯑꯣ ꯐꯪꯗꯦꯕ ꯀꯔꯤꯒꯤ ꯐꯪꯒꯅꯤ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯂꯥꯏꯚꯇ ꯆꯠꯂꯣ ꯂꯥꯏꯚꯇ ꯆꯠꯂꯒ ꯁꯨꯝ ꯐꯪꯒꯅꯤꯅꯦ ꯅꯣꯏꯕꯨꯗꯨ ꯌꯥꯝ ꯄꯪꯉꯤꯁꯤ ꯊꯤꯗꯣꯛꯄ ꯍꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ ꯃꯌꯥꯝꯗꯨꯗꯤ ꯉꯁꯤ ꯆꯠꯂꯒꯦꯀꯣ ꯉꯁꯤꯁꯦ ꯄꯨꯡ 10 ꯃꯈꯥꯏ ꯌꯧꯔꯦ ꯕꯦꯇ꯭ꯔꯤꯁꯨ ꯃꯣꯕꯥꯏꯜꯁꯦ ꯑꯩ ꯆꯥꯔꯖ ꯇꯧꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯌꯦꯡꯁꯤ ꯍꯌꯦꯡ ꯌꯥꯔꯗꯤ ꯈꯔ ꯉꯟꯅ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯊꯝꯅꯦꯜ ꯁꯨꯝ ꯍꯞꯂꯛꯄꯗꯨꯒ ꯁꯤꯗꯨꯜ ꯇꯧꯔꯛꯄꯗꯨꯒ ꯀꯩꯅꯣ ꯇꯧꯔꯁꯦꯕꯀꯣ ꯅꯈꯣꯏꯁꯨ ꯈꯪꯒꯅꯤ ꯑꯗꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯂꯩꯔꯦꯗꯅ ꯑꯁꯥꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯁ꯭ꯇꯗꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯁꯤꯀꯣ ꯇꯦꯂꯤꯒ꯭ꯔꯥꯝꯗ